आकाशवाणी इम्फाल माइबम दीजमनी पाउ पाजरी अहानबदा मरोइबा पाउ राज्य सरकार ई बजट की एप्लीकेशन ngasi हौदोखरे एप्लीकेशन असी NIC मणिपुर टीम न सेंबनी मणिपुर की विधानसभा केंद्र 13 सको थोरंगी थबक पाइखिटकनी हाइना राज्य सभा की MP महाराज सनाजोब लेसेमन लाउथोखिबदु थबक तो ओंथोकपा हौरगनी हाइरी कामजोंग अमसुंग नोने जिल्लादा सिंगी लुसिंगबसिंग अमदी मियामगी नुमित ngasi पांगथोखरे मणिपुर ngasi कोविड की अनोबा केस 69 थेंगरे मियोय अमत लेखितबगी पाउ लेते अमसुंग लेबाग असिगी 15 सुबा राष्ट्रपति ओइना खल्लबा द्रौपदी मुर्मू निथौकाबा नुमित वासक लौरगनी राज्य सरकार ना ई बजट की एप्लीकेशन ngasi हौदोखरे एप्लीकेशन असी NIC मणिपुर की टीम न सेंबनी सही असिगी मार्च पांगथोखिबा मणिपुर विधानसभा की मिफमदा बोरोन अकाउंट्स बजट सु ई बजट पुथोखी मसिने मरम ओइदुना सेद नंबर बजट की डॉक्यूमेंट्स मसिंग यामदन पुथोखी ई बजट की एप्लीकेशन असी हौदोकपासिना लेजिस्लेटर सिंग ऑफिशियल सिंग अमदी मियामदे इराई लाइना फंगन मंगमलगनी हंदकी सहीदगी सेद नंबर डॉक्यूमेंट सिंग मसिंग हंथलगा ई बजट ओइना पुथोकलगनी मसिना मतम मांगबा मसुंग अहेन बसादिंग हंथहनगनी हाइरी था असिगी कुनमंगादगी हौगदोरिबा मणिपुर विधानसभा की मिफमदसु ई बजट ओइना पुथोकलगनी बजट असी बजट की स्पीच हेक लोइबगा मियामना वेबसाइट ते यंगबा यागनी ई बजट की एप्लीकेशन असी राज्य सरकार की वेबसाइट https://ebudgetmanipur.mn.gov.in द फंगनी मणिपुर की विधानसभा केंद्र 13 सकुत थोरंगी थबक पाइखलगनी हाइना राज्य सभा की MP महाराज सनाजोब लेसेमन लाउथोखिबदु थबक तो ओंथोकपा हौरगनी हाइरी सकुत थोरंगी थबक सिंग असी महाकी लोकल एरिया डेवलपमेंट फंड दगी पाइखलगदबनी इंग्लिश सिंगनी कुनमाथोई कुनिथोई की ओइना अपुनबा सेनफम लुपा कोटी अनि की मनुंगदा लुपा कोटी अमा लाख मरिफुतरु की सेनफम अयाबा पीरे हाइरी पाइखलगदोरिबा थबक सिंग अदुगी मनुंगदा कुंबी केंद्र अमदी कैराव केंद्र की जनम संद्रोक्ता कम्युनिटी हॉल साबा इम्फाल ईस्ट की अंद्रो केंद्र दा इरिगेशन पोन सेंबा उखरुल टाउन हॉल साबा नुंगबा केंद्र दा पब्लिक टॉयलेट साबा साइकुल केंद्र दा गेस्ट हाउस साबन सिंगबा यावरी महाराज सनाजोबोले सेंबगी OSD ने थोकपा चेरोल अमदा थबक सिंग असी पाइखलपदा मियामना मतेंग पांगबियु हाइरी डिस्ट्रिक्ट एडमिनिस्ट्रेशन कामजोंग ने सिंधुना सिंगी लुसिंगबसिंग अमदी मियामगी नुमित कामजोंग डिस्ट्रिक्ट हेडक्वार्टर्स लेबा टाउन हॉल दंगसी पांगथोखरे लमदमदुगी यामलबा मियामना सरुक याखिबा थोरम अदुदा सरकार के तोंगान विभाग 19 मियामगी वाकतसिंग ताखी COVID-19 की सना कांगलोन निंगथीना ngaktuna पांगथोखिबा थोरम अदुदा जिला अदुगी डिप्यूटी कमिश्नरना मियामबो सरकारना पाइखलकपा असिगुंबा थोरमदा सुंगसोई सोइदना यावननबा अपील तौखी थोरमदुगी मनुंगसना चीफ मिनिस्टर की हक्सल की तेंगबांग CMST कार्ड पिबिनबा दरकार सिंगसु मियामना थारखी थोरमगी मनुंगसना राज्य की हक्सल विभागना मियामबु लायंखी अमसुंग चेकअपना सिंगबसु पांगथोखी नोने जिला दसु सिंगी लुसिंगबसिंग अमसुंग मियामगी नुमित डिस्ट्रिक्ट एडमिनिस्ट्रेशन नोने ने सिंधुना लोंगमाई पार्ट 3 द लेबा मल्टीपर्पज हॉल दंगसी पांगथोखी थोरमदुदा तोंगान विभाग 13 स्टॉल 13 हांगदुना मियामगी वाकतसिंग हक्थेंगना ताके अमसुंग मियामगी खुदोंगचादबसिंग कोनबा थोरांग कया पाइखतखी मीमा नद्रबा मियोइसिंग द व्हील चेयरना सिंग यंथोखी नोने जिला की ओइना सिंगी लुसिंगबसिंगी अमदी मियामगी नुमित था खुदिंगी मरी सुबे इराइदा पांगथोकनी हाइरी थोरमदुगी मथांगदा नोने जिला की ADC स्टीव खाफुदांगना एकोइगी नोने पाउमीदा असुमना फुंगदोगली Hill Leaders Day and Mayamgi Numit is held today at Multipurpose Hall, Longmai 3 None. 11 departments participated in the occasion. 14 stalls are set up. Leaders of CSOs of the district, social workers, student leaders are present in the midst of the general public. The main objective of holding Hill Leaders Day and Mayamgi Numit is to ensure participation of the people in governance. This is a policy of the Manipur government to reach out to the people of respective districts for addressing grievances and handing out schemes and other benefits. It is also a policy to ensure transparency in governance as well as in carrying out government policies. बाल गंगाधर तिलकी साम हुंफुमंगा सुबा मपोकुमन थौरम लेबाक सिनबा थुंगना हयेंग पांगथोकनी थौरम असिगा मरी लेना राज्यपाल ला गणेशन मियामदे याइफा पाउजेल पिरगली
Mahaki pauselda Rajapalna hai leikidraba Gangadhar Tilak saknairaba rajnitigi lusingbा amani mahakna British ki makutigi lebak asi ningtamba phangnaba honabada asobu thudang loromki anoba Bharat ama semada amadi lebak ki miyambu ningtam ihudi yahonaba ithil pibada mahakna tokiba thabaksing lebak ki miyamna ngasi su ningsingli Swaraj haibasi ayaki pokpadagi yauroklaba hakni haiba wakalan adu mahakna hudokpirami mahaki mapuk numi thoramda Rajapalna mahaki mafamda ikai khumnaba uli hainasu zerolamada makhatari Leibak ki ningtam ihoda asobo thodang lokhiba Chandrasekhar Azad ki hayeng pangthokadoriba sama 13 suba mapok numi thoramdasu Rajapalna miyamdi yaipa pausel piragli Mahaki pauselda Rajapalna hai Chandrasekhar Azad leibak ki damak mathwai kathokhiba misak amani British na hingna phagadabagi mahut masa sijabane hena phai haina khanduna masa mathanta nomai kapsinjaduna leibak ki damak mathwai kathokhiba atangba misakni Mahaki thauna aduna leibak ki miyamda asobo ithilma piki amasung leibak asi ningtamna bohonabada maduna para ama oina sizinaki Kendra ki scheme sing yengsinbaga mari lenana kendra ki mapal thoram amasung shiksha Rajya Mantri Dr. R.K. Ranjan Rajya ji da hayeng amasung mathangi numita leiduna phibam asi hakthengna yengsingadawri maki khungset manungda Dr. Ranjan na aspirational district ama woriba Sandel da jatkani amasung miyam da scheme sing kana ba phanglabra haibadu hakthengna yengsinkani yengsinbadu da shiksha haksel mai amasung thakna ba isingi phibam yauri paugi marak thana atenba break ama Shishu Nistha Niketan Iramdam Sigi Khwaidagi Kumang Chaushina Matamgi Khonglei Tungina Inat Pungak Chaduna Chatliba CBSE gi Senior Secondary School ni Haurakliba mirolna Malem gi lengmanaba single lamba tawba ngamjanaba pre nursery digina class 12 phawba mahi tamjaphamni nawasingna achetpa achumba tamliba mahikol Shishu Nistha Niketan Class 11 Science Arts Commerce stream ahumak leiba Shishu Nistha Niketan bu mamuttana khangnabagi amatta ngairaba lambidi angang singbu mahikol sida tamduna loinarabata da khangminagani tabiriba pawasi Akas Bani Imphal dagini Manipur daga si COVID ki anoba case humbudra mapan thengnare miyo yamata laisat asina maram oiduna lekhidabagi paw leite ngasi thengnaki ba positive case ngasi tharaga hojik phawbada rise asida COVID positive oikiba apunma masing lakh ama lising 39 chahum manipu mapan sure COVID-19 ki phibam yenglaga Manipur da leiriba school khudingmaki class 7 phawbada tamliba mahiroi sing August 3 phawba sudi thadokrai aduga class 8 amadi mathaki oina COVID ki sana kanglon ngangna nithokaba numitagi class athaba hawgani masi Rajya ki Directorate of Education S na thokpa cherolamada haibani Leibak asina ning tamlopagi sei humudra manga surakpa Azadi ki Amrit Mahotsav ki saruk ama oina Thobal jila da tha sigi tara manga tagi hauraga numit humudra manga ni sumna sathagadaba Jan Abhiyan scheme ki thabuk thoram sing ningthina paikhale District Administration Thobal sinduna scheme asigi makhata paikhaliba thaurangi saruk ama oina jila adugi tongan be bibhag singi staff singda COVID-19 ki booster dose kapa ngasidigi haukhre Doctors for you haiba miyam gi yaifana batoba kanglup ki volunteer singna mateng pangduna booster dose kapa ki thoramatu pangthokhi pawmi yauna punna miyoi samarom da ngasi ahan matangka ki oina hida kapki Noni jila da su thoramasi district administration noni ni sinduna pangthokhi thoramadu da precaution dose kapa kaktanatana COVID-19 gi vaccine kaptriba miyoi singda su hida kapthokhi ahanba dose kapkrabasing da su anisuba dose kapki hida kapagi thoramadu hakthengna ni yengsiliba district immunization officer Dr. Zendum Golmain hai hauji phawda jela aduda COVID-19 gi dose lising kuthra mari satru kunthra mathoi kapkhrai vaccine asigi dose yariba makai suna kapthopinaba appeal tawraduna Dr. Zendum na hai COVID vaccination Amrit Mahotsav akhoi none district through chapchana haure akhoi gi huzik phao se precaution 18 plus ki kauli se 1857 kapire adaga first dose ta 18 plus ki damak ta di 21902 second dose ta 16595 total doses administer na 34631 aduna vaccination process precaution dose ka pa se fixed session size already for none CVC Khopum CVC, Nungba CVC, Hauchong CVC, Delhi open tauri. Aduna miyam prajabusu deyononena request tawjaraga matamjana apinaba athubada request tawningi aduna akiba haibasi lokthorasi Pradhanmantri Narendra Modi ki BJP ne lusingba sarkar na goods and services tax GST lobagi sang hengalagani haina lauthoki basi lairaba miyambu awaba se theng pinaba khongthang ni haina Communist Party of India CPI Manipur State Council na maral siri
Zero lamada council na hai Manipur da asoba industry kya leitaba na maram oituna factory masa tauduna hingzari ba miyoi singda masina asoba setheng ama pigadauri. Anoba GST ki sang asi hanthanduna miyam da awaba pibidana ba CPI na zero lamada appeal tauri. Academic section lising ani kun marigi oina Directorate of State Council of Educational Research and Training DAITA sahi ani gi diploma in elementary education amasung Hindi Teacher Training Institute Imphal da elementary education coursing tawning basingi admission test tha asigi kun mari da tawgani haina toramba du yeithokre. Hariba admission test asi mathang tha August 3 ta pangthoklagani masiga loinina form thaba masung lausin bigi aroiba matam tha asigi kunthra mathoi phawba sangtokre. Assam Rifles ki Sangsak Battalion Ukrul Jilla ki Kasom Village dagi kani kilogram manga phare. Akang naba pawma phangbadagi Assam Rifles kangbu na mafam aduda gari asat awok sing sek tobada bolero amadagi lupa lak manga romgi mamal oigadaba polam sing adu phagat khibani. Pharaba polam sing adu purakpa miyoi aduga konana makha tapa ain gi thabak sathanabagi damak Litan Police Station da sinakre. Leibak asina ning tamlakpa sei humudra manga surapga mari lenana pangthokpa Azadi ga Amrit Mahasop thorum gi saruk ama oina irai numit khudingi akhanaba quiz gi thorum leptana sandoktuna lagli ngasi gi quiz gi damak quiz master da khusin nazari. Tabiriba singbu ngangom kiranna taramna okshari. Akasbani Imphal gi pau kangbu masung Rajya ke Art and Culture Department punne sinjaba Azadi ka Amrit Mahasab quiz program gi yankhai shub episode ki wahang hangjari. Wahang adudi ing lising masanipan marputara mathoi gi Mars kunmarida Manipur ki konung kanglada landarakpada British landme singmulu singlakiba Lieutenant Brackenberry buhat kiba Manipur ki freedom fighter adu kanano. The question is, name the freedom fighter of Manipur who killed the leader of the British forces, Lieutenant Brackenberry, who attacked Kangla Palace of Manipur on March 24, 1891. Aikogi email address airimfalnewsquiz@gmail.com da ishagi ming laifamamadi contact number galoinana adongi paukum thabirao. Mamangi irai numita quiz program asigi nipumapun suba episode ta hangjakibu wahang. Ing kumjal sing masanipan marputara mathoida Kanglada British officer manga kaktuna hatkiba matamda Manipur gi sangling bumakok kanana oirambage. Wahang asiga chuma paukumdi nongthomam Trilok Satawalna oirammi haibashini. Khwaidika hana chuma paukum pirakiba mioi ahum khangatchare makhoi singadudi ahanbu winner na Kiamgaidagi Rajkumar Opendro Singh ni. Aihak Kiamgaidagi Rajkumar Opendro Singhani Laibak asin ningtamlakpa sahi humputra manga mapung pharakpaga iroinana Azadi ka Amrit Mahasab Thorongi Sarukama Oina Akasbani Imphal gi Regional News Unit Amadi Rajya gi Arts and Culture Department Anina Kusamna duna irai numit ki numidang pung 3 makhai gi Manipuri pawda sandok piriba quiz gi thoram asigi kanaba singtha batana walahuragani thoram asigi dama Akasbani Imphal gi Regional News Unit Amadi Arts and Culture Department Government of Manipur gi mafamda singamdraba lamana maton chinjare Sahi amakak pangthokadaba thorum oibana loigadaba matamna sumusum nakchilakpasida yamna langtaknaba phawi loihaningde matungda su news unit asina kana raba thorum kaya sandokpirakani haina asa tawjari. Anishuba winner na Kiamgai maning laikai Minerva Rajkumari ni. Ahum suba winner na Wangkai Ningthem Pukri Mapal dagi Maibam Monis Maitai ni. Winners in the congratulation pijari. Loisilakpada ngasigi yankai shuba episode ki quiz ki wahang amuk hananing singjari. Ing lising masanipan marputara mathoi gi Mars kunmarida Manipur ki konung kanglada landarakpada British landme singmulu singlakiba Lieutenant Brackenberry buhat kiba Manipur ki freedom fighter adu kanano. The question is, name the freedom fighter of Manipur who killed the leader of the British forces, Lieutenant Brackenberry, who attacked Kangla Palace of Manipur on March 24, 1891. Akasbani Imphal dagi pau tabiri. Leibak asigi tara manga suba Rashtrapati oina khalaba Draupadi Murmu nithukaba numita wasak lauragani. Ningsing bayai Srimati Murmu leibak asigi ahanba tribal nupi Rashtrapati ni. Nupi laktagi khwaidagi wangba phamasi paiba mahagna anirik subani. Aroibada maroiba pawmu. Rajya Sarkar na e-budget ki application ngasi digi hawdokre. Application asi NIC Manipur ki team na sembani. Manipur Vidhan Sabha
गी केंद्र तरा तरुकता सगो थोरंगी थबक पाइखलगनी हाइना राज्य सभा की एमपी महाराज सनाजौबो लेसेमन लाउथोकिबदु थबकतो ओंथोकपा हौरगनी हाइरि कामजोंग अमसुंग नोने जिला दा सिंगी लुसिंगबसिंग अमदी मियामगी नुमित ngasi पांगथोखरे मणिपुर दा ngasi कोविड की अनोबा केस 69 थेंगनरे मियोय अमत लेखिदबगी पाउ लेते अमसुंग लेबाग असिगी 15 सुबा राष्ट्रपति ओइना खलबा द्रौपदी मुर्मू निथौगाबा नुमिता वासक लौरगनी पाउ लेसरे